ꯑꯗꯣ KESꯀꯤ ꯂꯣꯡ ꯐꯣꯝꯗꯣ ꯍꯥꯏꯕꯗꯤ ꯑꯁꯥꯡꯕꯗꯣ ꯑꯗꯣ KS ꯍꯥꯏꯗꯤ ꯀꯨꯝꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯣ ꯀꯩꯁꯪ ꯍꯥꯟꯅꯉꯩꯗ ꯃꯍꯥꯔꯥꯖꯥꯅ ꯀꯩ ꯉꯥꯛꯄ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯈꯨꯃꯟꯅꯤ ꯑꯩꯈꯣꯏ ꯈꯨꯃꯟ ꯑꯣꯏꯕ ꯑꯗꯩ ꯀꯩ ꯉꯥꯛꯄ ꯑꯩꯈꯣꯏ ꯀꯩ ꯉꯥꯛꯍꯟꯕ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯐꯧ ꯀꯩꯗꯨ ꯀꯣꯠ ꯑꯩꯈꯣꯏ ꯁꯪꯍꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧꯖꯥꯅ ꯀꯥꯎꯉꯩ ꯏꯔꯥꯟꯐꯝꯒꯤ ꯇꯝꯄꯥꯛꯇꯨꯗ ꯃꯃꯥꯡꯉꯩꯒꯤꯗ ꯀꯣ ꯑꯗꯨ ꯋꯥꯅꯤ ꯀꯩꯁꯪ ꯍꯥꯏꯕꯗꯣ ꯀꯩ ꯉꯥꯛꯄ ꯀꯩꯁꯪꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯗꯨ ꯏꯁꯝ ꯁꯝꯕ KS ꯃꯦꯈꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕ ꯑꯩ ꯃꯤꯁꯤ ꯃꯦꯈꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯑꯁꯤꯅ ꯃꯌꯥꯏꯒꯤ ꯀꯣꯟꯅꯉꯩ ꯋꯥꯔꯤꯅꯦꯕ ꯀꯣ ꯃꯃꯥꯡꯒꯤ mama ahli wari tadi, mama ahli wari tu siapa ko? Mangai tu dah. Apa pangga tu ni masak tu. Paling kau nak pasti. Kali tu pun ai pemlau ni. Kali pokai tu, luan si tu. Orang ibu aku ini segi kena saya. Kaya kudai kuno si so kaya amuk tak kata rakyat. So kadu mana 42 dah 42 hari di mamang itu orang pani. 42 tu aku bagi tahu ane. Aham dah. Kali kuno hana taram ke ba. Segi war ke mamang dah tarik pani kunci. Halung tu kait lei halung kau lei tu tu kudai kulen. Kudai kulen. Kudai kulen mutuk mana mukha gitu. Mutuk mana? Oh, apa tu kira ada mutuk tu gitu. Hafum gi, aduh gi. Oh, mutuk, hai tu. Oh, aduh gi makha, aku kudai kulen, maring dah, asyik nak kun ahan ni, kau ada gi. Kudai kulen dah ahan bataram me. Taram me. Kudai kulen dah gi sumla agak sudah tarai dah kemain tarai sudah telak beri waris. Aduh sina silak beri di kerno. Kun taba, kun lau taba hukum ni. Kudai kulen di lady na ada. Mau kunjau andum lady tu aku na kuno na tabu wan. Kuno na tabu kudai kuno hai. Kudai kuno hai na pal. Karena na lucing ala ke kudai kuno si tabu dah. Hadi ning tahu orang bahai tarai ni. Matam tu ning tahu ibra. Kun ahan matabu ni tu. Aduh wari tu. Aduh ga aku ini kano angka mesau hai na. Angka mesau. Adi mai mampu kulak kudun. Aduh ga mau ani cing laga. Aduh mai beri aku ipa mai ipa. Kun sama pun sama aham beri aku nak hau ba. Aduh aku ni kara ga mau lehau ba. Aduh kudi kun aku nak hanggar ba. Mau nak lehau ba. Aduh aku nak pun sama hai tu. Thang yan ma amalit na. Kun dah na hai na. Usoi yan ba. Kau tu betul. Aku bapa na yen kong batam ba. Hai tu aku bapa na tahu laga. Aduh aku nak ada kudi kun hal laga. Mau ni. Kalau kudun hai ga. Motil nu. Kudun. Nanti, ada kesang gitu, kesang motil letra ni. Motil juga, mai kalau kudun ga, mau ani sina kunjing laga, lewat buani. Ada hujan aku silak kerana ni kita. 19 kya muk tatara ino. 19, mau sini kano 30 at kumbada tar om gani. Mau se 42 tu ji, mau lan hokro bani apa? Lan memang tar pani mai se. Lan memang dene masih. Second World War memang nak kuntara me. Kuntara me. Adik aku nak kaki ba. Tahu raga, tapi mana hal lagi ba. Oh hal kira ba aku nak. Semua kamu hanji ba. Oh aku nak hanji ba. Kamu kena hanji kamu lehu ba. Kamu mana aku nak hanji ba. Mana? Yang kontam laga thang kunta ba yan ngai ne thang ya laga tham ga adam han sing si ba. Ada ko na mulak ba. Yang kau tambah hai do, kau bapa na, adu di ko, kau bapa mang ni, kau ipa mang ni hai bako. Angkul, kaisang angkul hai na. Adi kano hai hani kau na kun sama udo, ya laga, oida yeta ya laga, thamba. Adi kita kau na yirum yang ba, yirum dek pun se, pun sama itu, yirum se na. Soba le ya ko, boleh uka ahum, payah uni ada so, ahum uka ahum hat berga, aligi dah
ꯃꯩꯁꯦ ꯈꯔ ꯎꯆꯟꯅ ꯃꯩ ꯍꯧꯔꯒ ꯑꯗꯨ ꯐꯨꯟꯕ ꯁꯧꯒꯠꯄ ꯁꯧꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯕ ꯃꯁꯤ ꯈꯨꯟꯁꯤ ꯌꯥꯅꯤ ꯄꯥꯝꯃꯦ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯊꯪꯗꯨꯗ ꯁꯤ ꯌꯥꯔꯦ ꯈꯨꯟ ꯄꯥꯝꯃꯦ ꯌꯥꯔꯦ ꯍꯥꯏꯕꯗ ꯊꯦꯡꯕꯨ ꯃꯐꯝ ꯀꯗꯥꯏ ꯑꯣꯏꯁꯤꯔꯥ ꯍꯥꯏꯗꯣ ꯊꯦꯡꯕꯨ ꯑꯃꯊꯛ ꯂꯩꯗꯅ ꯑꯗꯨꯗ ꯌꯦꯟꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯇꯨꯝꯗꯕ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯉꯥꯛꯄꯅꯦꯕꯀꯣ ꯌꯦꯟ ꯑꯗꯨ ꯃꯌꯥꯏ ꯑꯃ ꯊꯪꯕꯅꯤ ꯃꯈꯥꯗ ꯑꯃ ꯃꯊꯛꯇ ꯑꯃ ꯑꯍꯨꯝꯅꯤ ꯃꯄꯤꯒ ꯑꯂꯥꯕ ꯑꯃ ꯃꯌꯥꯏ ꯃꯄꯤꯒ ꯑꯂꯥꯕ ꯑꯃ ꯃꯊꯛꯀꯤ ꯃꯄꯤ ꯑꯂꯥꯕ ꯑꯃ ꯑꯍꯨꯝꯅꯦꯕ ꯑꯗꯨ ꯃꯈꯥꯗ ꯍꯧꯕ꯭ꯔꯥ ꯑꯗꯨ ꯀꯔꯤ ꯍꯧꯕ ꯌꯦꯡꯉꯨ ꯍꯥꯏꯅ ꯅꯍꯥꯁꯤꯡꯅ ꯇꯨꯝꯂꯒ ꯈꯨꯜꯂꯛ ꯁꯪꯕ ꯈꯨꯜꯂꯛꯁꯤꯗ ꯊꯦꯡꯕꯨꯡꯒꯤ ꯃꯄꯥꯗꯨꯗ ꯑꯗꯨ ꯃꯈꯥꯗ ꯍꯧꯕ꯭ꯔꯥ ꯃꯊꯛꯇ ꯈꯣꯡꯕ ꯍꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯩꯗ ꯍꯧꯕ꯭ꯔꯥ ꯍꯥꯏ ꯈꯪ ꯑꯗꯨ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯗꯒꯤ ꯃꯈꯥꯁꯤꯗ ꯍꯧꯋꯦ ꯌꯥꯔꯦ ꯑꯗꯨ ꯃꯌꯥ ꯈꯣꯡꯉꯦ ꯑꯗꯨ ꯃꯊꯛ ꯈꯣꯡꯉꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯟ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤꯗꯤ ꯈꯨꯟ ꯇꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯊꯦꯡꯕꯨꯡ ꯍꯥꯞꯄ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯍꯥꯞꯄ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯑꯥ ꯃꯊꯛꯇ ꯈꯨꯟꯖꯥꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯨꯟ ꯇꯥꯕ ꯑꯉꯥꯡꯁꯤ ꯅꯥꯕ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯀꯥꯕ ꯀꯔꯤꯒꯨꯝꯕ ꯉꯥꯛꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯕꯨꯡ ꯍꯦꯟꯅ ꯊꯝꯕ ꯈꯣꯡꯊꯣꯡ ꯁꯥꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯅ ꯍꯦꯛꯇ ꯍꯧꯔꯒ ꯑꯗꯨ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯊꯦꯡꯕꯨꯡ ꯍꯥꯏꯁꯤꯅ ꯀꯔꯤꯅꯦꯕ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄꯗ ꯂꯥꯏꯆꯠ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯑꯗꯨ ꯉꯥꯛꯄ ꯃꯥꯅ ꯉꯥꯛꯅ ꯊꯝꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯈꯨꯟꯒꯤ ꯐꯠꯇꯕ ꯀꯩ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅ ꯀꯩꯀꯩ ꯀꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯌꯥꯎꯕ ꯀꯩꯗꯧꯕꯗꯤ ꯀꯩꯀꯩ ꯇꯧ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝ ꯀꯩꯅꯣ ꯍꯥꯏꯗꯣꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯕꯨꯡ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯎ ꯑꯃ ꯂꯩꯒꯅꯤ ꯎ ꯍꯥꯏꯗꯣ ꯆꯇ꯭ꯔꯥꯅꯤ ꯆꯇ꯭ꯔꯥꯁꯤ ꯑꯩꯈꯣꯏꯅ ꯊꯪꯖꯤꯡ ꯑꯗꯨꯅ ꯃꯗꯨꯁꯨ ꯃꯥꯏ ꯎ ꯁꯥꯟꯒꯗꯕꯅꯤ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯣ ꯎ ꯃꯈꯣꯏꯅ ꯎꯕꯦ ꯂꯣꯡꯉꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯑꯗꯨꯗꯒꯤ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯨꯟꯗꯣꯛꯄ ꯎꯁꯥ ꯑꯃ ꯀꯪꯕ ꯌꯥꯄꯣꯟꯇꯦ ꯃꯗꯨ ꯆꯇ꯭ꯔꯥ ꯑꯣꯏꯒꯗꯕ ꯈꯨꯟꯒꯤ ꯁꯤꯗ ꯊꯦꯡꯕꯨꯡꯒꯤ ꯎ ꯆꯇ꯭ꯔꯥ ꯑꯣꯏꯒꯗꯕꯗꯣ ꯃꯁꯤꯗꯤ ꯎꯁꯥ ꯑꯃꯐꯥꯎ ꯆꯪꯕ ꯌꯥꯗꯦ ꯎꯁꯤ ꯆꯪꯕ ꯌꯥꯗꯦ ꯑꯁꯦꯡꯕ ꯎꯗꯨ ꯊꯤꯔꯒ ꯑꯗꯒꯤ ꯑꯗꯨꯗ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯨꯟꯖꯥꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯑꯍꯟ ꯂꯩꯔꯤ ꯋꯥꯔꯤ ꯑꯗꯨꯏꯗ ꯑꯐꯕ ꯃꯁꯥ ꯁꯦꯡꯕ ꯎ ꯂꯩꯔꯦꯗꯅ ꯎꯕꯨꯗꯤ ꯉꯁꯥꯏ ꯊꯪꯖꯤꯅꯦ ꯍꯥꯏꯈ꯭ꯔꯦ ꯊꯪꯖꯤ ꯑꯗꯨꯗ ꯑꯃ ꯌꯥꯟꯒꯗꯧꯕꯁꯤ ꯊꯪꯖꯤ ꯍꯣꯏꯅꯦ ꯃꯤ ꯃꯈꯜ ꯂꯩ ꯄꯣꯡꯌꯥꯟ ꯌꯥꯟꯕꯗ ꯌꯥꯗꯦꯕ ꯍꯣꯏ ꯑꯗꯨ ꯂꯣꯡꯕ ꯍꯥꯏꯗꯨꯅ ꯎꯀꯨ ꯃꯀꯨ ꯌꯥꯝꯕꯗ ꯂꯣꯡꯅ ꯍꯥꯟ ꯇꯥꯕ ꯀꯣꯟꯅ ꯎꯞꯄ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯇ꯭ꯔꯥ ꯎꯗꯨ ꯑꯗꯨꯝ ꯌꯥꯟꯕꯅꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯣꯏꯗ ꯑꯃ ꯌꯥꯟꯒꯗꯧꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯅꯦꯕ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯅꯤ ꯑꯗꯨ ꯑꯉꯥꯡ ꯑꯃꯐꯥꯎ ꯁꯤꯕ ꯌꯥꯗꯦ ꯐꯨꯡꯈꯥꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯎ ꯌꯥꯟꯗꯣꯔꯤꯕ ꯅꯨꯄꯥꯁꯦ ꯐꯨꯡꯒꯥꯒꯤ ꯑꯉꯥꯡ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯡ ꯃꯥꯏ ꯃꯆꯥꯁꯤꯡꯗ ꯑꯃꯐꯥꯎ ꯌꯥꯗꯦ ꯃꯥꯏ ꯃꯄꯥ ꯃꯄꯨꯗꯤ ꯁꯤꯈ꯭ꯔꯒꯁꯨ ꯃꯆꯥꯁꯦ ꯁꯤꯕ ꯌꯥꯗꯦ ꯁꯤꯗ ꯅꯥꯗꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯌꯥꯟꯒꯗꯧꯔꯤꯕ ꯑꯩꯅ ꯑꯀꯣꯟꯕꯁꯦ ꯑꯩꯅ ꯌꯥꯟꯕꯅꯤ ꯑꯩꯁꯦ ꯂꯩꯍꯧꯔꯤꯗꯣ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯕꯗ ꯂꯥꯏꯗ ꯊꯦꯟꯕ ꯌꯥꯕ ꯀꯠꯄ ꯌꯥꯕ ꯀꯔꯤ ꯑꯗꯨ ꯌꯧꯔꯛꯇꯣꯔꯤꯅꯤ ꯑꯗꯨ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯨ ꯌꯥꯜꯂꯅꯤ ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗ ꯌꯥꯜꯂꯒ ꯑꯍꯤꯡꯗ ꯍꯨꯠꯂꯒ ꯏꯁꯩꯁꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯏꯁꯩꯗꯗꯤ ꯁꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯊꯦꯡꯕꯨꯡ ꯍꯨꯠꯄꯗꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯁꯨꯝ ꯈꯣꯡꯅ ꯁꯨꯝ ꯌꯦꯠꯂꯒ ꯃꯥꯏ ꯀꯩꯅꯣ ꯔꯥꯎꯟꯁꯦ ꯑꯗꯨ ꯍꯨꯠꯂꯒ ꯑꯗꯒꯤ ꯍꯨꯠꯂꯒ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯗꯣ ꯂꯦꯍꯣꯔꯥ ꯑꯗꯒꯤ ꯂꯥꯁꯤ ꯁꯤ ꯂꯥꯁꯤ ꯂꯐꯨꯂꯥ ꯑꯗꯨ ꯍꯥꯞꯂꯒ ꯃꯊꯛꯇꯨꯗꯒꯤ ꯑꯗꯨ ꯐꯤꯅ ꯌꯣꯝꯂꯒ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯑꯗꯨꯅ ꯈꯨꯟꯕꯨ ꯑꯁꯤꯅ ꯃꯈꯥꯗ ꯄꯥꯏꯕ ꯀꯣ ꯀꯩꯁꯪꯒ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯄꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯏꯔꯒ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯣꯏꯁꯤ ꯁꯒꯥꯏ ꯑꯉꯣꯝ ꯍꯥꯏꯕꯅꯤ ꯃꯣꯏꯅ
angom lei ai khoi lei tro ai khoi lei dana lei angom lei hai ma ga aduga angom mai sala ani le moina adum sangba adi akhoina khumbu chena ni thau ja do ada sata si akhoi kai khumun ga akhoi dum kumman ba moina kham ba waisna to nu hai kham ba moina akhoi kum ga do ni nang sata kai khun ki pa la ngai khun ja le ja pok na ngai ho na ngai hai na asumana wari kum ba ko adi ki da adu re di hai na nonga la kan da kanu ki 하코로니나 예. 아이 강모죠 안 그냥 맞지 되고 호호니 그리고 마 하고도지 피다 yen 끝이 짜트링이다 끝이 짜트링이다 농안 드링이다 바로 치와다 바로 내때 yen 아hum라 콩보다 아무나 콩보다 하고도는 만 미그라도 yen 끝이 짜트링이다 미 리가 앞고 톡드링이다 하고 드링 하고지기 하고 나 힘나 하거든요 힘 하거든 야 어디만 갔다로 아직이 하블가 아주 아코나 이세 sakba 말레미네 아주 시 sak보데 농아로 어디서 하이베땅 맞고 hoini 하이베땅 하이라고 아주 아코기 와리 되고 자트라시 아코나 굽미다나 뭐 가데 굽네 아니 아코나 레바가시다 굽도 레론 어흠 해버니 하나들어 어흠도 굽무 하나 굽르가 아그 자이방 반에게 군내시 군자래자 혼 간에게 파등아이 하나 연인 콘 그뭐 레이등아이 파등아이 하나 아이 와리 더울 거 더우 부자리네 이세시 오분이 해도 이세디 아이 때 하이트레스네 와하이도 어머니등 이세도 수마이나 마티엠땅다 하이도 스탁번나도 대능도 그거 마이 와하이도다 고 하이바 수마이나 세 아주 뭐 어디가 와가네 고 유레네 야 뽕을 롱랑 유레네 롱랑 유레네 야 뽀쇼피 유레네 하이와 술라이 자트라 이빠수 이세도 삭비요 이빠수 삭비요 나 이색 ai năm sẽ chờ đắp má chấm này bỏ má xe bỏ má xe nó bỏ rừng rơi tơ hoa vô nhỏ rừng rơi tơ vía ya bỏ má xe nó đi về đâu bỏ má xe ya sắc xe đâu bỏ má xe nó 책에도 유한이 있더네 kari hai nei ba de ata kari hai no nang na han nang lai ho ro ai khoi sal lagi thok lagi nang ni ai sin tren kum na ai khoi badam chen ma thamu li bi tren sin do na 아니 이나 큰 능아 레자 랭고이 하시나 미 그노 야만 능아 하이가 아이버기 이세네 miyam han ta ba yam ma 야모 군자오 레자오나 군자 레자나 아 출라 랑 말이 예 랑 완리도 랑 말이도 막강 해라 장리 일러 호기 이세도디 아 염사나 그런 또 야라 시나 좀 어르시가 그 머리인지도 있고 시나 어르시고 아디가 한얘기 담배 진기 와리다 가이땅 선도가 도시라 아도 야야야 아거기네 담가 아더기 너희 좀 하유 간 도시에 봐 다세네 거기 하이다 너희 내지 그 선도가 하니다 ei pa kenu ne hojiki smai lai re ko atop ba haidi kaya ta yum sabada haidi yum sangaba laidana sigumba isaigumba toramba haitare na laibra 슬레이트 말이 하여튼 미시베도 부모님이 거든 나라에 대해서도 아dum마다 작바 이사이가 동안 뭐 레이블라 레이리 야무자 레이그럽잖아 아도 상가버기 팀장먹이 동안 아비부리 고용가도 항내 얌 레이네 꼭 강의들이 하나기 am leredana re huji aina yam khangningi sinako aikhoigi hana sida yalana lakhibasi akhoigi ꯑꯩꯈꯣꯏꯒꯤ ꯃꯦꯘꯥꯒꯤ ꯑꯍꯟꯃꯩꯅ ꯂꯥꯛꯈꯤ ꯍꯥꯏꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯀꯌꯥ ꯂꯥꯛꯈꯤꯕꯅꯣ 하늘에다 민박 야머니 한도비 와자니 ꯃꯣꯏꯅ ꯑꯍꯥꯟ ꯂꯥꯛꯑꯝꯕꯗꯣ 아마 라고도 윤박 군 요번에 군 락라가 한도 그러면이
할로 다이렉트 레호버니 마이세 레호버니 아두기 윰나 쿤메이도 아두이도 로이나바 하이고 넘어가지 암다 하이비로 아두 나타바 한거 아두이디 레이야 혹 레레 라이 원내지 탐람거니 레이거니 레이거니 마이 좀 탐람거니 시다 줄레는 거네 레고 레이타바 혹긴 노이나 항님 아두이 포체 아두 얌 더가 레이고 레이레 아두이디 레이야 ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯈꯨꯟꯁꯤꯗ ꯍꯧꯖꯤꯛ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯁꯤꯗ ꯊꯤꯟꯕꯨꯡꯗ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯊꯤꯟꯕꯨꯡꯗ ꯂꯣꯏ ꯇꯧꯔꯝꯃꯦꯕ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯊꯤꯟꯕꯨꯡꯁꯤ ꯇꯧꯈꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯍꯧꯀꯨꯝꯗ ꯇꯣꯛꯈꯤꯕꯅꯤ ꯇꯣꯛꯑꯦ ꯀꯨꯝꯁꯤ ꯑꯗꯨ ꯑꯃ ꯀꯥꯁꯦ ꯍꯧꯀꯨꯝ ꯀꯥꯔꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨ ꯃꯥꯒꯤ ꯄꯣꯠ ꯆꯩꯗꯨ ꯍꯧꯖꯤꯛ ꯊꯤꯟꯕꯨꯡꯕꯨꯗꯤ ꯑꯗꯨꯝ ꯀꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩ ꯑꯩꯈꯣꯏꯅ ꯊꯥꯅ ꯂꯝꯇꯥ ꯊꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯄꯣꯟꯇꯣꯡ ꯁꯥꯕꯁꯨ ꯂꯝꯇꯥꯗ ꯅꯈꯣꯏ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏ ꯄꯣꯟꯇꯣꯡꯗ ꯊꯥꯡꯖꯗꯒꯤ ꯍꯧꯔꯒ ꯂꯝꯇꯥ ꯊꯥꯡꯖꯥꯗ ꯍꯧꯔꯒ ꯑꯗꯒꯤ ꯄꯣꯟꯇꯣꯡ ꯁꯥꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯔꯤꯡꯒꯤꯗ ꯑꯩꯈꯣꯏꯒꯤꯗꯅ ꯑꯁꯣꯝꯗ ꯇꯝꯒꯤꯗ ꯍꯥꯏꯔꯗꯤ ꯂꯝꯇꯥ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯃꯔꯤꯡꯒꯤꯗꯗꯤ ꯊꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯄꯥꯏ ꯑꯗꯨꯒ ꯑꯗꯨ ꯑꯩ ꯈꯪꯗꯦꯍꯦ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯄꯥꯔꯤ ꯑꯗꯨ ꯑꯩꯅ ꯄꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯑꯃꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯀꯔꯤ ꯊꯥꯕꯨ ꯊꯥꯁꯤ ꯍꯥꯟꯅ ꯃꯦꯂꯥ ꯅꯃꯛꯅꯤ ꯍꯥꯏꯌꯦ ꯃꯊꯦꯜ ꯅꯠꯇꯅ ꯍꯤꯟꯗꯤꯗ ꯄꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯩ ꯑꯗꯨ ꯑꯩꯗꯤ ꯇꯥꯡꯂꯥ ꯇꯧꯔꯗꯅꯤ ꯍꯥꯟꯅ ꯃꯩꯇꯩꯒꯤꯗ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯍꯥꯏꯔꯝꯃꯤꯗ ꯃꯔꯤꯡꯒꯤꯁꯨ ꯂꯩꯔꯝꯕ꯭ꯔꯥ ꯂꯩ ꯇꯥꯡꯂꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯤꯡꯒꯤꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯨꯟꯈ꯭ꯔꯦꯗ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨ ꯐꯥꯏꯔꯦꯜ ꯂꯝꯇꯥꯁꯤ ꯂꯩꯔꯝꯃꯦ ꯂꯩꯕꯅꯤ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄꯒꯤꯔꯣ ꯂꯝꯇꯥꯗ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯁꯤꯗ ꯇꯧꯔꯝꯃꯦ ꯐꯥꯏꯔꯦꯜ ꯂꯝꯇꯥꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯇꯥꯡꯂꯥ ꯊꯥꯗ ꯊꯤꯟꯕꯨꯡꯁꯤꯗ ꯇꯧꯗꯅ ꯀꯔꯤꯗꯅꯣ ꯈꯨꯔꯨꯝꯈ꯭ꯔꯦ ꯂꯥꯏ ꯀꯥꯕ ꯍꯥꯏꯅ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯂꯒ ꯐꯣꯇꯣ ꯁꯥꯔꯒ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤ ꯏꯀꯤꯠꯇꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯟꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅꯗꯤ ꯄꯥꯏ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯇꯟꯈ꯭ꯔꯦꯕ ꯁꯤ ꯅꯛꯈ꯭ꯔꯕꯗꯨꯗ ꯀꯩꯗꯣ ꯍꯧꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯊꯤꯟꯕꯨꯡꯁꯤꯗ ꯀꯠꯂꯝꯃꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯩ ꯈꯨꯂꯦꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯁꯦ ꯇꯧꯔꯝꯃꯦ ꯇꯧꯔꯝꯃꯦ ꯁꯤ ꯃꯤ 4 ꯂꯩꯕꯅꯤ ꯁꯤꯁꯤ ꯃꯤꯔꯦꯟꯁꯤꯁꯨ ꯊꯦꯡꯕꯨꯟꯗ ꯀꯥꯎ ꯍꯥꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯃꯤ 4 ꯑꯗꯨꯒ 4ꯅꯤ ꯍꯣꯏ ꯈꯨꯟꯕꯨ ꯃꯣꯕ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯁꯟꯇꯥꯋꯥ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯀꯣꯔꯨꯡꯗꯨꯁꯨ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯅ ꯃꯁꯤ ꯑꯣꯏꯍꯜꯂꯕ ꯋꯥꯔꯤ ꯈꯪꯄꯣꯟꯁꯤꯗ ꯃꯣꯏꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯊꯣꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯂꯦꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯂꯒ ꯐꯧꯇꯤ ꯀꯠꯂꯒ ꯐꯧꯇꯤ ꯇꯥꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯄꯣꯟꯊꯣꯡꯁꯤ ꯄꯣꯟꯊꯣꯡ ꯍꯥꯏꯔꯤ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯂꯒ ꯑꯗꯨ ꯐꯧꯇꯤ ꯇꯥꯕ ꯑꯗꯨ ꯐꯧꯇꯤ ꯇꯥꯔꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯂꯒꯗꯤ ꯇꯥꯗꯦ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯐꯧꯇꯤ ꯇꯥꯕꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯅ ꯐꯧꯇꯤ ꯃꯥꯏ ꯀꯨꯠꯁꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯦ ꯈꯣꯠꯄ ꯌꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡꯉꯩꯗꯗꯤ ꯀꯨꯝ ꯍꯨꯔꯥꯟꯕ ꯍꯥꯏꯅꯩ ꯀꯨꯝ ꯍꯨꯔꯥꯜꯂꯒ ꯊꯥꯕ ꯐꯧ ꯊꯥꯕ ꯍꯥꯏꯕꯗꯣ ꯍꯨꯔꯥꯜꯂꯒ ꯍꯥꯏꯅꯩ ꯑꯗꯨ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯥꯂꯦꯟꯗ ꯅꯠꯇꯦ ꯃꯍꯥꯗꯦꯕꯁꯦ ꯂꯥꯏ ꯅꯤꯡꯕ ꯍꯧꯈꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯈꯤꯒꯦꯕ ꯃꯍꯥꯗꯦꯕꯁꯦ ꯃꯁꯤꯗꯤ ꯀꯨꯏꯔꯣꯏꯗ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯍꯪꯉꯛꯏꯕ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯩꯈꯣꯏꯅ ꯊꯤꯟꯕꯨꯡꯗ ꯂꯥꯏꯒꯤ ꯇꯧꯕ ꯄꯨꯝꯅꯃꯛ ꯈꯨꯟꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯊꯤꯟꯕꯨꯡꯗ ꯉꯥꯛꯍꯜꯂ ꯊꯅꯝꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯀꯨꯏꯒꯤꯗꯔꯤ ꯊꯤꯟꯕꯨꯡꯒꯤ ꯀꯠꯈꯤꯕꯁꯤ ꯍꯥꯏꯔꯤꯑꯕ ꯀꯠꯈꯤꯕꯁꯦ ꯑꯗꯣ ꯃꯍꯥꯗꯦꯕꯒꯤ ꯈꯨꯔꯨꯝꯗꯧꯅꯤ ꯃꯍꯥꯗꯦꯕ ꯊꯝꯗꯧꯅꯤ ꯍꯥꯏꯗ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯄꯨꯁꯤꯜꯂꯛꯏꯁꯦ ꯑꯁꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯍꯧꯗꯣꯛꯑꯒ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯁꯦꯅ ꯍꯧꯈꯤꯕꯅꯣ ꯃꯣꯏ ꯀꯨꯏꯈꯤꯔꯣꯏ ꯀꯥꯏꯔꯤ mana ko laga ha mana ko dun le hatti hu ta ba fudu ko mandi cha ke mantri ko nai nu ma de kurumra meram ko nai ni to tini sana tha wa tamya kola pa sum ko jai kola ni pa Ngoi na akon man. An me ki meram ko na hai na
ꯑꯩꯅ ꯍꯪꯕꯅ ꯁꯤꯅꯤꯗ 원래 거는 할라. 나 ꯍꯧꯗꯣꯛꯈꯤꯕꯅ ꯀꯅꯥ ꯍꯧꯗꯣꯛꯄꯅꯣ ꯁꯤꯅꯤ ꯑꯗꯨꯅꯤ ꯈꯨꯜ ꯍꯣꯡꯕ ꯂꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯆꯪꯉꯛꯄ ꯑꯣꯏꯕ꯭ꯔꯥ ꯃꯍꯥꯗꯦꯕꯁꯦ ꯀꯨꯝ ꯑꯁꯤꯗꯤ ꯂꯩꯔꯀꯥꯟꯗ ꯈꯨꯔꯨꯝꯕ ꯋꯥꯅꯤ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯨꯗꯤ ꯁꯤꯗꯤ ꯈꯨꯔꯨꯝꯕ ꯁꯤꯅꯤꯗ ꯃꯔꯨꯝ ꯑꯩꯅ ꯍꯥꯏꯔꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤꯅꯦꯗ ꯊꯤꯟꯕꯨꯡꯅꯦꯗ ꯃꯌꯥꯝꯅ ꯊꯥꯖꯔ ꯈꯨꯔꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯍꯥꯏꯕꯁꯤ ꯅꯣꯏꯅꯁꯨ ꯈꯪꯉꯝꯃꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯁꯤꯒꯤ ꯍꯤꯟꯗꯨꯒꯤ ꯄꯣꯠ ꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯤꯡꯗ ꯀꯅꯥꯅ ꯄꯨꯊꯣꯛꯑꯝꯕ ꯄꯨꯁꯤꯜꯂꯛꯑꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯧꯗꯣꯛꯈ꯭ꯔꯤꯃꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯅ ꯁꯤꯗꯗꯤ ꯍꯤꯟꯗꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯀꯅꯥꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯗꯨꯕꯨ ꯑꯁꯣꯝꯗ ꯈꯨꯔꯨꯝꯗꯧꯕ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯣ ꯍꯪꯕꯅꯤꯗ ꯃꯁꯤ ꯍꯧꯗꯣꯔꯛꯄꯁꯤ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄꯁꯤ ꯃꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯏꯔꯝꯕ ꯃꯤꯁꯤꯕꯨꯗꯤ ꯈꯪꯉꯦꯕ ꯑꯗꯨ ꯈꯨꯗꯤ ꯈꯨꯂꯦꯟ ꯃꯨꯠꯇꯨꯁꯨ ꯈꯨꯔꯨꯝꯕꯅꯤ ꯃꯨꯠꯇꯨꯁꯨ ꯈꯨꯔꯨꯝꯕꯅꯤ ꯈꯨꯗꯤ ꯈꯨꯂꯦꯟꯁꯨ 그디 콜렌저 프로메. ꯈꯨꯗꯤ ꯈꯨꯂꯦꯟ ꯑꯥꯗꯒꯤ ꯈꯨꯔꯨꯝꯕꯒ ꯁꯤꯗꯁꯨ ꯈꯨꯔꯨꯝꯕ ꯃꯇꯨꯡꯗꯁꯨ ꯈꯨꯔꯨꯝꯕ ꯑꯗꯨ ꯃꯤ ꯃꯈꯩ ꯂꯣꯏ ꯁꯤꯈ꯭ꯔꯤꯗ ꯂꯩꯇ꯭ꯔꯕꯅꯤ 그디 콜렌저 말래. 시시득이 지나 군실이다 고 어디 꼬나이 메랑 꼬나이 따우타와 원래 거든게 시대 락고도 ꯌꯥꯎꯇꯥꯔꯦ 여러퍼가 짝만나 ꯆꯞꯃꯥꯟꯅꯩ ꯑꯅꯧꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯄꯥ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯗꯦꯕ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯪꯉꯛꯄꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤꯗꯅ 꾸이들이 ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯀꯩ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯍꯤ ꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯃꯨꯇꯨꯛꯇ ꯀꯔꯤ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯃꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯍꯥꯏꯔꯞ ꯈꯪꯕꯤꯕ ꯀꯃꯥꯏꯅ ꯇꯧꯋꯤ 하늘에들이 지금 그런 메타지다 거기 그 와리부 알거지 나 어디 안신런 시기를 가지고 그런 거 해야지 우리 우호이 뭐이세 안신시 예 아이건너기 무뚝팅시 그런 맛이 아이거지 우호이 간짜 아치데기 간짜 금마 그게 그러더니 유코롱 ꯑꯩꯈꯣꯏꯅ ꯄꯥꯝꯕꯅ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯆꯪꯉꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯃꯨꯇꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯈꯨꯂꯦꯟꯒꯤ ꯌꯥꯝ ꯂꯤꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯄꯣꯠꯇꯨꯁꯨ ꯈꯪꯉꯗꯤ ꯀꯔꯤ ꯂꯥꯏ ꯅꯤꯡꯉꯝꯕꯅꯣ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯈꯪꯉꯤꯁꯤꯅ ꯂꯩ ꯋꯥꯔꯤ ꯂꯩ ꯑꯗꯨ ꯋꯥꯔꯤ ꯂꯩ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯨ ꯑꯥꯗ ꯂꯩꯌꯦꯕ ꯑꯥꯗꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯄꯥꯏꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯦꯡꯅ ꯀꯣꯏꯁꯤꯜꯂ ꯊꯦꯝꯕꯨꯡ ꯍꯥꯏꯔꯤꯁꯤ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯃꯍꯥꯗꯦꯕ ꯍꯥꯏꯁꯤ ꯍꯤꯟꯗꯨ ꯂꯥꯏ ꯅꯠꯇꯦ ꯑꯃꯨꯛ ꯀꯟꯅ ꯇꯧꯈꯠꯂꯛꯏꯁꯤ ꯑꯁꯤ ꯃꯣꯏꯁꯤꯅ ꯍꯤꯟꯗꯨꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯃ ꯂꯩꯔꯤꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯍꯥꯟꯅꯉꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤꯁꯤꯗ ꯂꯩꯆꯤꯟ ꯃꯣꯡꯁꯤꯟꯕꯒꯤꯗꯀꯣ ꯇꯔꯥꯎꯁꯤꯅ ꯀ ꯂꯥꯏꯐꯝ ꯑꯩꯈꯣꯏ ꯇꯞꯅꯨ ꯍꯥꯏꯕꯅꯤ ꯑꯥꯗꯒꯤ ꯂꯥꯏꯐꯝ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯗꯒꯤ ꯇꯦꯡꯅꯧꯄꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯤꯡ ꯑꯋꯥꯡꯕ ꯂꯩꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯤꯡꯁꯤ ꯄꯥꯛꯅ ꯇꯨꯡꯕ ꯅꯥꯏꯗꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯨꯅ ꯏꯁꯤꯡꯅ ꯁꯦꯝꯂꯒ ꯅꯨꯡꯋꯥꯔꯤ ꯋꯥꯔꯤꯒꯨꯝꯕꯅꯤꯗ ꯑꯗꯨ ꯋꯥꯔꯤꯗ ꯌꯧꯔꯗꯤꯀꯣ ꯑꯗꯨ ꯁꯤꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯔꯥ ꯍꯧꯅꯨꯕꯤꯗꯨꯅ ꯅꯨꯡꯁꯤꯗꯤ ꯏꯁꯤꯡꯁꯤ ꯇꯥꯔꯣ ꯑꯩ ꯁꯤꯖꯒꯦ ꯆꯣꯡꯊꯔꯒ ꯑꯩꯁꯨ ꯎꯔꯕꯅꯤ ꯃꯥꯒꯤ ꯃꯪꯒꯥꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯔꯩ ꯃꯊꯛꯇꯨꯗ ꯂꯩꯕꯅꯤ ꯑꯗꯨ ꯇꯔꯥꯎꯒꯤ ꯈꯨꯇꯝꯅꯤ ꯍꯥꯏꯅꯀꯣ ꯍꯅꯨꯕꯤꯗꯣ ꯅꯨꯡ ꯑꯣꯏꯅ ꯁꯥꯍꯜꯂꯦ ꯑꯗꯨ ꯅꯨꯡ ꯑꯣꯏꯅ ꯁꯥꯍꯜꯂꯦ ꯍꯧꯖꯤꯛꯀꯤ ꯂꯩꯐꯝꯒꯤ ꯃꯈꯥꯗ ꯂꯣꯛꯇꯨꯗ ꯑꯩꯈꯣꯏꯅ ꯌꯥꯏ ꯊꯥꯕꯗ ꯏꯁꯤꯡꯁꯤ ꯁꯨꯝ ꯑꯗꯨꯝ ꯐꯥꯎꯏ ꯃꯣꯏꯁꯤꯅ ꯑꯍꯜ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤꯗ ꯑꯥꯗꯒꯤ ꯀꯩꯅꯣꯒꯤ ꯃꯨꯇꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯃꯇꯩ ꯃꯅꯥꯎꯅꯤꯅꯦ ꯑꯗꯨꯒꯤ ꯃꯨꯇꯨꯛꯁꯨ ꯈꯨꯔꯨꯝꯕ ꯁꯤ ꯍꯧꯖꯤꯛ ꯃꯨꯇꯨꯛ ꯈꯨꯔꯨꯝꯂꯒ ꯑꯩꯈꯣꯏ ꯂꯥꯏꯐꯝꯁꯦ ꯑꯗꯨꯝ ꯌꯧꯕꯗ ꯄꯨꯂꯞ ꯈꯨꯔꯨꯝꯕ ꯖꯥꯠꯅꯤꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯍꯪꯉꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯨꯇꯨꯛꯇ ꯀꯣ ꯂꯤꯔꯕꯗ ꯆꯍꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯨꯇꯨꯛꯇꯁꯨ ꯆꯍꯤ 40ꯒ ꯌꯧꯔꯕ ꯍꯦꯜꯂꯕ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯕꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯃ ꯂꯥꯏꯌꯦꯡ ꯆꯪꯕ ꯑꯃꯗꯤ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯊꯩꯖꯤꯜꯂꯒ ꯑꯃ ꯍꯥꯏꯔꯒꯦꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯅꯟ ꯈ꯭ꯔꯤꯁꯇꯦꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ